Praise the Lord. Ahan bamuktada kanbiba loinabiba aikhoibu thadok pidaba taibang panbagi aroba matamda amuk launabagi damakta sargada heaven da thambinabagi damakta lakpigadoriba amakaktang oiriba Prabhu Jisu gi sangthoiraba minglenda yengbiriba punamakpu dayanan laishram nei kai khonajari amasung yaifa mangol supizari mayam ngasi asi Manipur gi Senapati hariba mafam adudagi ajangmai haibi imama mayam ima si rongmai hariba jati adudagini mayam ima na ingon ngasi phone tawbirakpani ima ga sanajaba wari ado mayam da itahanjarake ishorna ima gi mathakta tawbiba angpa ima bu sigadoba kaya dagi kanbirakpa aduga ima gi punsida mayam hujikse mahak amasung magi nupa husband khakta makhoyani khakta lei haduna haibi amasung ima si mayam heart ki anaba matam kuina narak tuna leibane adubu ima se hogi layeng nabagi paisa lupa leitaba hana phi khara sajarami hai mayam adusu anabana maram oiraga ngamaktabagi maramna yamna condition amada mawang amada lei ishorna ima adubu nungsibiba imagi wahi tajaba matamda aigi thamoidasu ipana haiba ima adugi mafamda mateng prayer gi mateng amasung thabak yauna mateng pangingbagi wakhalse phaujarakpadagi mayam khudakta ina ima aduda mateng kharadang oirebasu oinabiu haiduna lupa lising amaka kapchekidani mayam su tabiu mayam ima si rongmai gi imani aduga Jisu Krista mahaki mafamdadi jati gi jati khaidoktabagi maramna maitai oiregasu tongan ba jati oiregasu Krista da khoi amatani khoi mayam thajaba mayam pullaga hak Jisu Krista gi hakchang kayat oi haiba ipagi wahai adu mayam adu khoina thabak oina khoi uthok minasi yam nusi mayam ima sigi wahai habirak tajaba matamda mayam tabiu aduga ahan bada ishori wahai amakatang pathok serake ahan ba Corinthian chapter 10 panduk 10 ga nithoi gi pada 10 ga nithoi amasung 10 ga humdoise maramdi hakchang asi amata oiduna kayat yambagumna aduga hakchang adugi kayat yamlabasu hakchang ama oibagumna Krista su oi aikoi Jihudi oirabasu Greek oirabasu Minai oirabasu maning tamba mising oirabasu aikoi pumnamakpu thawai amagi mapana hakchang amada baptize tawbire aduga aikoi pumnamakpu thawai amada thakhanbire amen aikoi pumnamakse amatani Yesu Krista bu thajuba aikoi se pullaga hakchang kayat ama oi haibagi ishorgi nungsiba wahai aduga mayam ishorna aikoi amaga nachinanaw singumna nungsiu haiba aduga ishorgi nungsiba chumbado kanbiba mapu hariba channel sigi maikaidagi aikoi taibang malemda uthok minasi mayam thagachari mayam ima asida aina magi wahai tajaba matamda gi thamoida faujarakpadagi ima asida prayer ishorda haijakre ima sigi damakta amasung mateng oina su khradang aigi engonda leijaba khradang mayam ai pangjakre mayam tabiu amasung karigumba aigi thamoidadi ima asida magi anaba layeng nabagi ko mayam doctor da check up tawningai leiti hai amuktang doctor da chatlaga kari leiba haina yengthok sanabagi layeng janabagi damakta mayam mateng khara tawningbagi wakhal se faujai mayamna tabiu amasung tabiraba matungda adom da kari faubi haibado mayam adom comment tawbiramu aduga aroibada su GP number hapseramge kanagumba singna ima asida ekoi maitai oirabasu maring oirabasu naga oirabasu tangkhul oirabasu ekoi rongmai oirabasu tongan ba jati kabui oirabasu ekoi ichilnaw ichel ima pabong singaktani haiba wakhal se thamjeraga ima asida mateng tawminasi karadang oiragasu haina egi thamoida fauje mayam ahan tabiu amasung ishorbu thagin minasi comment tawbiramu aduga thajaraba singna punamakna yobu yanaba share tawbu Prabhu Jisu na do matam chupada loina bibo isa amen phangadabasi ishor khakani hena ishor ngonda ngajaraga dum laijarabani pisa senthomgi lambi da upai laitaba ado imagi jati se kari haiba rongmai rongmai jati ni koi ma mai nagane imagi leifamdi Senapati dagi ado imagi heart ki anaba haise kyam kuire na ba ima sahi mari manga komati dum nungaitaba se dum leirakhabani do doctor jing si hai so pisa ki tanja tho sa do ni dum khangla leiba isongonda dum orna tawraga dum khangla leibani doctor da check up su tawdribo tawdri tawde ado hat se dum naba dum oirom sai se dum sor hon khara waba dum leiba ado namgan phawraga naba se dum leiba
ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯅ ꯑꯣꯖꯥꯉꯣꯟꯗ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯅꯉꯥꯏ ꯑꯝꯇꯪ ꯍꯥꯏꯕꯤꯒꯦꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ. ꯍꯣꯏ 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 ꯏꯃꯥ ꯁꯣꯏꯗꯅ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ. ꯎꯝ. ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛꯇꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯣꯏ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤꯀꯣ? ꯍꯣꯏ ꯍꯣꯏ ꯃꯥꯅꯤ. ꯑꯣ. ꯎꯝ. ꯏꯃꯥ ꯍꯣꯏꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯛꯄꯁꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯅꯧꯅ ꯊꯥꯖꯔꯛꯄ꯭ꯔꯥ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ 78 ꯑꯗꯨ ꯃꯇꯝꯗꯒꯤꯀꯣ ꯑꯣ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ, ꯏꯁꯣꯔꯕꯨ ꯑꯗꯨꯝ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ. ꯑꯣ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯈꯪꯉꯦ. ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤꯅ ꯄꯨꯟꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯑꯗꯨꯝ ꯏꯁꯣꯔꯅ ꯉꯥꯖꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ. ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯏꯁꯣꯔꯕꯨ ꯏꯃꯥꯅ ꯂꯧꯁꯤꯟꯖꯕꯁꯦ ꯏꯃꯥꯃꯨꯛ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯇꯦꯀꯣ ꯍꯋꯥꯏꯒꯤ ꯃꯔꯤꯗ. ꯑꯗꯣ ꯏꯃꯥꯒꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎ ꯈꯛꯇꯅꯤ. ꯑꯉꯥꯡꯁꯤꯡꯁꯨ ꯌꯨꯝ ꯄꯥꯜꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯑꯗꯨꯝ ꯂꯣꯏꯅ ꯇꯣꯉꯥꯟꯅ ꯆꯠꯈ꯭ꯔꯦ. ꯑꯩꯈꯣꯏꯅꯤ ꯏꯇꯩꯅ ꯈꯛꯇ ꯑꯣꯏꯔꯦ. ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯁꯥ ꯁꯣꯜꯂꯒꯀꯣ ꯊꯕꯛ ꯄꯨꯕ ꯉꯝꯗꯦ, ꯁꯦꯟ ꯇꯥꯟꯕꯁꯨ ꯉꯝꯗꯦ. ꯑꯩꯅ ꯇꯦꯛ ꯇꯦꯛ ꯐꯤ ꯈꯔ ꯁꯥꯕꯁꯨ ꯍꯛꯆꯥꯡꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯤꯗꯁꯨ ꯅꯨꯡ ꯂꯩꯌꯦ. ꯑꯗꯨꯅ ꯈ꯭ꯋꯥꯡꯁꯨ ꯅꯥꯕ, ꯑꯩꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯉꯝꯗꯕ. ꯑꯗꯨꯒꯤ ꯁꯦꯟꯊꯨꯝ ꯂꯝꯕꯤꯒꯤ ꯈꯔ ꯋꯥꯕ. ꯑꯣ. ꯍꯣꯏ ꯍꯣꯏ ꯏꯃꯥ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯏꯃꯥ, ꯏꯁꯣꯔ ꯂꯩ, ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯩꯀꯣ. ꯑꯩꯈꯣꯏꯗꯤ ꯊꯥꯖꯈ꯭ꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯂꯧꯁꯤꯟꯖꯈ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯃꯆꯥꯒꯤ, ꯃꯆꯤꯜ ꯃꯧꯄꯥꯒꯤ, ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯃꯔꯤꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯍꯟꯕꯤꯔꯦꯀꯣ ꯏꯃꯥ. ꯍꯣꯏ ꯍꯣꯏ. ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯣꯛꯇꯦ. ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ, ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯃꯄꯨꯅꯤꯀꯣ ꯏꯃꯥ. ꯍꯣꯏ ꯏꯁꯣꯔ ꯍꯣꯏ. ꯃꯄꯥ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯎꯝ. ꯍꯥꯟꯅꯉꯥꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ. ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯅ ꯁꯤꯕ ꯌꯥꯕ ꯀꯌꯥꯗꯒꯤꯁꯨ ꯀꯟꯕꯤꯈ꯭ꯔꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ. ꯑꯗꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯕꯤꯕꯅꯤ. ꯑꯩꯅ ꯃꯃꯥꯡꯉꯩꯗ 93 ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯅꯉꯥꯏꯒꯤ ꯍꯥꯏꯅ ꯚꯤꯖꯟꯅꯔꯅꯀꯣ ꯑꯩꯉꯣꯟꯗ ꯏꯁꯣꯔꯒꯤ ꯅꯨꯄꯤꯗꯨꯅ ꯐꯣꯡꯗꯣꯛꯄꯤꯕ. ꯃꯥꯅ ꯚꯤꯖꯟꯅꯔ ꯅꯨꯄꯤꯅ ꯐꯣꯡꯗꯣꯛꯄꯤꯕꯗ ꯃꯤ ꯑꯃꯁꯤ ꯑꯩꯈꯣꯏ ꯆꯥꯔꯆꯀꯤ ꯁꯤꯡꯔꯨꯞꯇ ꯅꯨꯄꯤ ꯑꯃꯁꯤ ꯄꯨꯟꯁꯤ ꯆꯠꯅꯉꯥꯏ ꯂꯩꯔꯦ ꯍꯥꯏꯅ ꯏꯁꯣꯔꯅ ꯐꯣꯡꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯍꯥꯏꯕ. ꯑꯗꯨ ꯃꯇꯝꯗ ꯀꯅꯥ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯚꯤꯖꯟꯅꯔ ꯅꯨꯄꯤꯗꯨꯅ ꯏꯁꯣꯔꯉꯣꯟꯗ ꯍꯪꯉꯦ ꯍꯥꯏꯌꯦ. ꯑꯗꯣ ꯍꯪꯕ ꯃꯇꯝꯗ ꯃꯄꯨ ꯇꯥꯛꯄꯤꯔꯣꯏꯗꯨꯅ ꯐꯥꯁꯇꯤꯡ ꯑꯃꯁꯤ ꯄꯥꯡꯊꯣꯛꯂꯣ, ꯐꯥꯁꯇꯤꯡ ꯅꯨꯃꯤꯠꯁꯤ ꯂꯥꯎꯊꯣꯛꯂꯣ, ꯑꯗꯨꯒ ꯆꯥꯔꯆ ꯃꯦꯝꯕꯔ ꯃꯌꯥꯝꯅ ꯑꯗꯨ ꯐꯥꯁꯇꯤꯡ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯃꯁꯥꯅ ꯑꯩ ꯑꯗꯨꯒꯨꯝꯕꯗꯒꯤ ꯅꯥꯟꯊꯣꯛꯅꯉꯥꯏ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯃꯁꯥꯅ ꯆꯪꯖꯔꯒ ꯏꯁꯣꯔꯉꯣꯟꯗ ꯄ꯭ꯔꯊꯅꯥꯗꯣ ꯌꯥꯎꯁꯅꯨ ꯍꯥꯏꯅ ꯍꯥꯏꯌꯦ. ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯋꯥꯈꯜꯁꯤ ꯏꯃꯝ ꯃꯝꯂꯒ ꯀꯔꯤꯁꯨ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯊꯣꯛꯇꯕ, ꯑꯊꯦꯝꯕꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯐꯥꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯦ. ꯑꯗꯨ ꯃꯇꯝꯗ ꯚꯤꯖꯟꯅꯔ ꯅꯨꯄꯤꯅ ꯑꯗꯨꯝ ꯐꯥꯁꯇꯤꯡ ꯂꯧꯈ꯭ꯔꯣ ꯍꯥꯏꯅ ꯑꯗꯨ ꯃꯇꯝꯗꯒꯤ ꯐꯥꯁꯇꯤꯡ ꯂꯧꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯕ. ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯣꯡꯃꯁꯤ ꯆꯥꯔꯆꯀꯤ ꯂꯤꯗꯔꯁꯤꯡꯅ ꯐꯥꯁꯇꯤꯡ ꯅꯨꯃꯤꯠꯇ ꯃꯇꯝ ꯀꯛꯂꯒ ꯂꯧꯊꯣꯛꯈ꯭ꯔꯦ. ꯑꯗꯨ ꯃꯇꯝꯗ ꯁꯟꯗꯦ ꯅꯨꯃꯤꯠꯅꯦꯕ ꯑꯗꯣ ꯐꯥꯁꯇꯤꯡ ꯂꯧꯕꯗꯣ. ꯑꯗꯣ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯤ ꯑꯩꯒꯤ ꯃꯪꯗ ꯍꯧꯖꯤꯛ ꯚꯤꯖꯟꯅꯔ ꯅꯨꯄꯤꯅ ꯍꯥꯏꯈꯤꯕꯃꯛ ꯑꯗꯨꯃꯥꯏꯅ ꯊꯋꯥꯏꯗꯨ ꯊꯧꯔꯤ ꯄꯨꯜꯂꯒ ꯀꯩꯅꯣꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯃꯪꯗ ꯁꯇꯔꯗꯦ ꯑꯍꯤꯡꯗꯨꯗ ꯑꯩ ꯃꯪꯗ ꯎꯈ꯭ꯔꯕ. ꯑꯁꯤ ꯃꯄꯨ ꯇꯥꯛꯇꯔꯁꯨ ꯑꯩꯅꯦ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯦ. ꯏꯁꯣꯔꯅ ꯀꯟꯕꯤꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜ ꯏꯃꯝꯁꯨ ꯃꯥꯡꯈ꯭ꯔꯦ. ꯐꯥꯁꯇꯤꯡ ꯇꯧꯕ ꯃꯇꯨꯡꯗꯒꯤ ꯏꯁꯣꯔꯅ ꯁꯦꯞ ꯇꯧꯕꯤꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯈ꯭ꯔꯦ. ꯏꯁꯣꯔꯅ ꯀꯌꯥꯃꯨꯛ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥ ꯊꯦꯡꯅꯕ ꯑꯅꯥꯕ ꯃꯇꯝꯗꯨꯁꯨ ꯑꯩꯅ ꯎꯄꯥꯏ ꯂꯩꯇꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔ ꯅꯪ ꯅꯠꯇꯅ ꯑꯩꯕꯨ ꯀꯟꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯑꯗꯨ ꯑꯅꯥꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯋꯥꯕ ꯃꯇꯝꯁꯨ ꯏꯁꯣꯔꯅ ꯑꯗꯨꯝ ꯐꯍꯟꯕꯤꯈꯤꯕ. ꯏꯔꯥꯏꯂꯕ ꯍꯤꯗꯥꯛ ꯈꯖꯤꯛꯇꯅ ꯑꯗꯨꯝ ꯆꯥꯕ ꯃꯇꯝꯗ ꯐꯥꯈꯤꯕ. ꯑꯩꯅ ꯏꯁꯣꯔꯉꯣꯟꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯋꯦ. ꯑꯗꯨ ꯃꯇꯝꯗꯁꯨ ꯑꯩꯅ ꯏꯁꯣꯔ ꯅꯪ ꯅꯠꯇꯅ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯑꯩꯁꯤ ꯑꯗꯨ ꯃꯇꯝꯗ ꯍꯧꯒꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯑꯩꯁꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯕ ꯃꯇꯝꯅꯦꯕ. ꯑꯗꯨ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯩꯒꯤ ꯃꯅꯥꯛꯁꯨ ꯂꯩꯕꯤꯕꯁꯨ ꯂꯩꯇ꯭ꯔꯦ. ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯊꯟꯗ
ꯌꯨꯝꯗ ꯊꯝꯂꯒ ꯂꯩꯕ ꯑꯗꯨꯗ ꯑꯩꯁꯨ ꯍꯧꯒꯠꯄꯁꯨ ꯉꯝꯗꯕ ꯑꯗꯨꯝ ꯂꯩꯐꯝꯗ ꯏꯁꯣꯔ ꯗꯥꯛꯇꯔ ꯌꯦꯡꯂꯒ ꯐꯥꯔꯁꯨ ꯏꯁꯣꯔꯅ ꯗꯥꯛꯇꯔꯕꯨꯁꯨ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯗꯥꯛꯇꯔꯗꯨ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯅ ꯏꯁꯣꯔꯒꯤ ꯅꯆꯥꯁꯤꯡꯅ ꯍꯤꯂꯤꯡ ꯇꯧꯕ ꯃꯇꯝꯗ ꯐꯥꯔꯁꯨ ꯏꯁꯣꯔꯅ ꯐꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯥꯈꯤ ꯇꯧꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯐꯃꯨꯡꯗ ꯍꯤꯞꯅ ꯑꯩ ꯄ꯭ꯔꯊꯅꯥ ꯇꯧꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯅꯣꯡꯃꯁꯤ ꯗꯥꯛꯇꯔ ꯌꯦꯡꯉꯦ ꯏꯂꯥꯏꯔꯥꯏꯅ ꯍꯤꯗꯥꯛ ꯑꯩꯅ ꯑꯗꯨ ꯃꯇꯝꯗ ꯃꯤꯔꯣꯜꯂꯒ ꯂꯩꯕꯅꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯕꯨ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅꯗꯤ ꯃꯤꯔꯣꯟꯕꯅ ꯍꯤꯗꯥꯛ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯕ ꯗꯥꯛꯇꯔꯅ ꯌꯦꯡꯕ ꯃꯇꯝꯗꯤ ꯍꯤꯗꯥꯛꯇꯨ ꯑꯦꯝꯄꯤꯁꯤꯂꯤꯟ 500 ꯑꯗꯨ ꯊꯝꯃꯒ ꯑꯩꯒꯤ ꯆꯤꯛꯂꯒ ꯏꯁꯥ ꯃꯈꯩꯁꯦ ꯄꯥꯡꯒꯟ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯑꯗꯨ ꯍꯤꯗꯥꯛ ꯊꯥꯔꯒ ꯍꯨꯟꯗꯣꯛꯈ꯭ꯔꯕꯒꯨꯝꯅ ꯍꯦꯛ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯋꯥꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯍꯣꯏ ꯏꯃꯥ praise the Lord praise the Lord ꯍꯣꯏ ꯏꯁꯣꯔꯅ ꯀꯟꯕꯤꯌꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯥꯅꯤ ꯃꯥ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯏꯃꯥꯅ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜꯁꯦ ꯏꯃꯥꯅ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯌꯦꯡꯕ ꯍꯧꯕꯤꯈꯤꯕꯅꯣ ꯀꯨꯏꯔꯦ ꯑꯩꯅ ꯌꯦꯡꯕꯗꯤ ꯑꯗꯨꯝ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡꯉꯩꯗꯁꯨ ꯑꯣꯖꯥꯕꯨ ꯑꯩꯅ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯗ ꯄꯥꯏꯈꯠꯇꯕ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯦꯗꯥꯝꯅ ꯄꯥꯏꯈꯠꯂꯛꯑꯦ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛꯁꯤ ꯄꯨꯡ 9:30 ꯄꯥꯏꯍꯜꯂꯛꯈꯤꯀꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯇꯧꯔꯛꯀꯦꯔꯥ ꯍꯥꯏꯅ ꯑꯩꯅ ꯉꯥꯏꯔꯒ ꯇꯧꯔꯛꯇꯕꯒꯤ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯔꯝꯃꯦ ꯃꯥꯅꯤ ꯑꯩꯒꯤꯁꯤꯒꯅꯦ ꯏꯃꯥ ꯑꯩꯒꯤꯁꯤꯒ ꯑꯅꯣꯟ ꯈꯪꯗꯕ ꯅꯝꯕꯔ ꯃꯌꯥꯝꯅ ꯂꯥꯛꯄꯗꯣ ꯍꯣꯏ ꯌꯥꯝ ꯀꯣꯜ ꯂꯥꯛꯄꯗꯨꯅꯅꯦ ꯃꯥꯁꯨ ꯈꯪꯉꯝꯃꯣꯏ ꯈꯪꯕ꯭ꯔꯥ ꯍꯣꯏ ꯀꯔꯝꯕ ꯍꯣꯏ ꯅꯝꯕꯔꯅꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯅꯅꯤ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯏ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯃꯥꯒꯤ ꯋꯥꯍꯩ ꯇꯥꯖꯔꯒ ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯏꯄꯥꯅ ꯁꯦꯝꯍꯟꯕꯤꯕ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯃꯥꯗ ꯃꯇꯦꯡ ꯈꯤꯇꯪ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯦ ꯏꯁꯣꯔꯅ ꯐꯥꯎꯍꯟꯕꯤꯔꯦꯀꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤꯗꯃꯛꯇ ꯏꯃꯥ ꯑꯃꯁꯨꯡ ꯄꯥꯕꯨꯡ ꯀꯣ ꯏꯃꯥꯒ ꯕꯕꯥꯒ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯣ ꯍꯦꯟꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯑꯩꯅꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯒꯅꯤ ꯏꯃꯥ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯏꯃꯥꯅ ꯆꯠꯂꯒ ꯗꯥꯛꯇꯔꯗꯅꯦ ꯑꯃꯨꯛꯇꯪ ꯆꯦꯛꯑꯞ ꯇꯧꯕꯤꯔꯨꯆꯣꯀꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯃꯥꯗ ꯑꯩ ꯂꯨꯄꯥ 1,000 ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯍꯧꯖꯤꯛ ꯏꯃꯥꯗ ꯀꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯃꯥꯗ ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏ ꯄꯥꯡꯖꯔꯛꯀꯅꯤꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯒꯤ ꯋꯥꯍꯩ ꯇꯥꯖꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯩ ꯏꯃꯥ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯈꯪꯗꯦ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯃꯥ ꯙꯔꯃ ꯆꯠꯂꯤ ꯂꯥꯏ ꯈꯨꯔꯝꯃꯤ ꯏꯁꯣꯔ ꯈꯨꯔꯝꯃꯤ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕꯁꯦ ꯑꯁꯦ ꯑꯆꯨꯝꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯛꯊꯣꯛꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯂꯩꯔꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯙꯔꯃ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯏꯃꯥ ꯑꯩꯒꯤ ꯅꯠꯇꯦ ꯏꯁꯣꯔꯒꯤꯅꯤꯀꯣ ꯑꯗꯣ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯅꯣꯡꯃꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯍꯦꯟꯒꯠꯄꯤꯔꯛꯏ ꯑꯗꯨꯒꯤ ꯊꯥꯖꯕ ꯃꯆꯥ ꯀꯌꯥꯁꯨ ꯄꯨꯜꯂꯦ ꯑꯗꯨꯅ ꯏꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯅꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥꯗ 1,000 ꯑꯩ ꯍꯣꯔꯦꯟ ꯍꯥꯞꯆꯔꯛꯀꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯍꯣꯏ ꯑꯗꯣ ꯏꯃꯥꯅꯁꯨ ꯑꯩꯒꯤ ꯁꯈꯤ ꯄꯤꯅꯤꯡꯉꯥꯏꯁꯨ ꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯅꯣꯡꯃꯁꯨ ꯑꯃꯨꯛ ꯐꯥꯎꯅꯁꯦ ꯑꯗꯨꯒ ꯍꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯅꯤ ꯌꯨꯝꯕꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯝꯃꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯉꯥꯎꯃꯟꯗꯅ ꯑꯩ ꯏꯁꯣꯔꯒꯤ ꯁꯦꯕꯥꯁꯨ ꯄꯔꯅꯥ ꯇꯧꯕꯁꯨ ꯆꯠꯄ ꯌꯥꯗꯦ ꯆꯠꯂꯁꯨ ꯆꯠꯀꯅꯨ ꯍꯥꯏꯅ ꯊꯤꯡꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯆꯥꯛ ꯌꯥꯝ ꯇꯧꯔꯒ ꯂꯩꯕꯗꯤ ꯑꯩꯁꯦ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤꯅ ꯏꯁꯣꯔ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯄꯨꯛꯅꯤꯡ ꯍꯧꯗꯗꯤ ꯑꯩ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯑꯩꯅ ꯏꯁꯣꯔꯉꯣꯟꯗ ꯄꯔꯅꯥ ꯇꯧꯔꯒ ꯃꯔꯛꯇ ꯑꯩ ꯐꯥꯁꯇꯤꯡ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯆꯍꯤ 15 ꯁꯨꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯄꯥꯎꯈꯨꯝ ꯄꯤꯕ 2023ꯗ ꯃꯥꯁꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯏꯪꯊꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯇꯩ ꯏꯅꯥꯎꯁꯤ ꯅꯤꯇꯤꯒꯤ ꯑꯗꯨꯝ ꯋꯔꯁꯤꯞ ꯇꯧꯔꯦ praise the Lord ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯃꯥ ꯑꯁꯤꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯅ ꯅꯈꯣꯏꯗ ꯏꯪꯊꯕ ꯄꯤ ꯏꯪꯊꯕ ꯊꯅꯝꯃꯤ ꯇꯥꯏꯕꯪꯄꯥꯟꯅ ꯄꯤꯕꯒꯨꯝꯅ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯍꯥꯏꯕꯗꯣ ꯏꯃꯥ ꯍꯣꯏ ꯑꯁꯤꯒꯤ ꯏꯇꯩ ꯏꯅꯥꯎꯒꯤ ꯅꯨꯡꯁꯤꯕ ꯃꯔꯤꯁꯤ ꯏꯃꯥ ꯄꯩꯁꯥꯅ ꯂꯩꯕ ꯐꯪꯉꯣꯏꯀꯣ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯕꯨ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯏꯃꯥ
Koi nagagi ko ima pabung ichilinaw iche ichel sumya mama yawi adugidi koi ima gi rongmai gi maring gi tangkhul kabui adugidi koi gi chiru hain su jati ma lei koi ma ai di Assam da lei jabani ne yam khangjade ba dum phone tawbirak padagi koi mayam na pullaga oiba YouTube channel ni ma maitei su koi mayam na soidani ima gi damakta ngam mateng tawjarake so amuktang ahan bada khwaidagi chawba mateng di koi gi prayer sini ko hoi aduni tang ima mit uchanbiu agachari pa ishor sargana phamba loibiba malemna khongnit phamoibiriba lekshem birak pampu ipa Abraham gi Isaac gi Yakub gi Israel gi ishor Yehova ipa budak chari ngasigi fazaraba numit ase pana pine bibani ngasigi numita rongmai gi ima asiga wari sana anbidunai pa nahaki matik mangal thagachaba angan bibagi damak thagachari pa ishor ima asigi damakta prathana tawjari pa ima asi ipa bu thajabi ipa gi macha nupini mekhoi gi imung bu ipa na nungsi ima asi ipa bu ima asi bu ipa na nungsi haiba khangje ipa ima asi gi heart ta nai haiba anaba leiriba nungai to leiriba si pa nak na khangbibani prabhu ipa ishor na chana prathana tawjari ima gi anaba si nahaki na chanupa oiduna lakpi khiba aibu bamak na ibu tharak pa ipa bu su ure aiga ipa ga matani haibiramba Nazareth ki Prabhu Jesus Christ na Calvary ki cross ta khang ki ba ma ki China ta ki ba ma ki dak pham maduna ne khoi na ba fahan pire aduna haibiri ba ipa gi wahai adumak ima si ki mathak ta lak po isan ipa ima gi heart ki anaba ima gi anaba punamak masada leiramba anaba sing Nazareth ki Prabhu Jesus gi hakchang da ta ki ba dak pham na pungko khok po isanu pungpha pha po isanu ipa palam ba thong punamak sangdok pi ipa ishor ima gi lambi thaurang to biu ipa gi da ima masung khoi gi ma gi loina ba akhoi gi pabung baba paba mahak bu sui pa na loina biu me khoi gi macha sing bu sui pa nak na loina biu me khoi gi imung manung dai pa na ki thaujal marang kai na hei thabiu ipa ishor Padi nungsibagi mapuni ingthabagi jubarasni ipagi mafamda jati bijati khaidokte ipadi khoi pumnamak ki ishor agachari ipa ngasidagi imagi anabagi punsi imagi anaba imagi punsi imagi yum imagi hakchang imagi puroiba Nazareth ki Prabhu Jishu gi mingda Prabhu Jishu gi mingda Prabhu Jishu da polum punamak sinajakre ipa ishor imagi anabagi pulum na Nazareth ki Prabhu Jishu gi Calvary gi cross ta sinajari imagi langtak naba imagi yum da yetliba kholiba punamak ngasidagi Prabhu Jishu na lauthok pibo ersanu ing thabo isanu punsin usang bo isanu ipa ipagi thawgal hen hen tawjaba manga kadaba thawai kaya kaya khomba ngambo henbiu ingam ngamba ipa ishor na ki nasanu pa Nazareth ki Prabhu Jishu gi mingda nijari bani thawai aseng bana Holy Spirit na pavitra atma na thabak subiu ipa na chadi kari sunate ipa na chadi zero ni suino ni Prabhu matik chade mapung fade adubu ipa nahak ti khwaidagi athoi bani nahak na nungsibi khre nahak na mamal pi duna leibi khre na cha akhoi na tawjaba prathana ipa na tabi ngasidagi magi anaba pungpha phabo erasano Prabhu Jishu gi mingda amen 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 praise the Lord agachari ma soidana pharani ko lambi ma soidana pirani do asigi number sida imagi account number yaubra GPA number ni ai singa maka husik thajaragi ma imabu yam nungsi khoi amata oibagi nungsi bagi mari do hene hene uthuk binasi ko jaga so gi pangan chaw na pibi oisun hoi aduga nongmani gi matungda khoi kanbiyo mapugi maikei dagi su mateng khara tawjarake imana phi saba kado phi nung leinabagi lang nung kado leibiu ko hoi ima kasum wani ngai leite khoi mayam ma lei ko ima hoi yam ngare ja ishorna o piba oisnu nang amen adudi mai husik thajarage ko lisingama to yam ngare ja hoi pare